ngasi phong hi tuan tuan manipuri si phong sing da Myanmar ge ba maroi ba ipauksin khongot sarkana Manipur top channel gi mai ke di gi myam da share to zage myam lo fukta min sama su myam na video si nungai ma sum kanai khan bi da gi sung soidana su share to biramo me pung khudi mak to yohan biramo masme ahan ma mak da Myanmar ge ba pauksin si hogi Myanmar ma sa taret impal purak na ba ko na khangan khre hai ba content de gi haujar kana myam da share to zage adugi mati aru ba ipauksin myam Myanmar ge ba ngasi phong ge ba si phong sing da phonari myam lo fukta min si Myanmar ma sa taret impal purak na ba ko na khangan khre hauzik more da panduna leidiba Myanmar ma sa taret ahal mari angang ahumbu impal tek ta kai dana purak na ba Manipur high court na mari lena ba authority sing da khangan khre Nandita Hakrasna petitioner oiduna amasum state of Manipur amadi ataina respondent sing oiduna tharakiba writ petition ama ngasi Manipur high court ki justice Sanjoy Kumar amasum justice Lanu Sungkum Zamir anigi court hearing sathabda petitioner gi mekedi ke Myanmar masa taret hauzik more da sangjapam lauduna leidibasi state government na sindura makhoi bu Delhi fawba apan malaitana sarhan biduna UN High Commissioner for Refugee da lehanana ba pautak PBU haina prayer toki court na petitioner gi warol adu kup na taraba matungna makhoi taret pu respondent singna mori digi Imphal fawba tek ta kaidana purak na ba pautak pikhi petitioner na makata na makhoi taret pu purak pa matamda DC ga loina na mahak yauduna makhoi na lotuna leiriba mafam adu taksage loina na makhoi taret pu maki mayumda thambagi ayaba pibina ba player torakibadu ko na ayaba pikibago loina na mari lena ba authority na petitioner asigi mayumda security matiksa na pina ba khanki makhoi taret pu Imphal purak trigai mamang da mori da leiriba authority na makhoi bu senior immigration officer da puthokuna makhoi gi details lahuna ba amasung madugi matungda makhoi bu security pi dun Imphal purakadabani hainasu court asina khangan kiyana paw mana makhatari amasum makhasa tarak poina atopa Myanmar ge ba maroi ba paw khra mem da share tawzigi mem da fukta minasi European Union na Myanmar military gi mathakta sanction thamba hena pakthok sakthon khre Myanmar da military gi lusingba singna elected government pu mafam singthu khraba matung tarakpada crisis sathiba hengalakliba sigi matangda khananaba regional gi meeting ama pangthokadoriba sigi mangoinana European Union na Myanmar gi military leader amadi army na control toba company singi mathakta sanction thamba hena pakthok sakthon khre haina official source amana phongdorakli European Union gi council na khwaidigi nauna sanction tawkiba asida individual tara amadi military na control toriba company anigi mathakta su sanction thamkhre US Britain amadi atopa malem gi leba kaya manusu hana na sanction thamkhrabani European Union na asumba khongthang sing lokhalakpa sina opposition bu takhaina ba hona bada impact piba ngamgadra haibisi mayek singna khangma ngamdri Myanmar gi economy asi hanadagi hauna COVID-19 virus ki pandemic leibana maram oiraga hanadagi hauna khudong sadaba mayuna duna lakpani February ki tarik amada military coup satakhiba matung tarakpa sidadi miyamna paksana civil disobedience movement gi khongjang changsili European Union na haikibada individual singi mathakta sanction thambasi kunthraga mangada hengatkhre makhoi singasi democracy bu akai ba thuanana bo khona ba madi rule of law bu singna ba miyoi singaktani human rights violent tauba madi mi bu nam thaduna thambagi warep lawbaga mari lainana su sanction mak thamba asi hena pakthok sakthon khibani military na control toba company ani Myanmar Economic Holding Public Company Limited MEHL amadi Myanmar Economic Core MEC yauri makhoi singasi industry kya salai riba amadi military na fund thadaba company ngaktani mathakta palliba miyoi singamadi company singamadi mari lenaba namung sing athingba thamjingkhre masigi mathakta lam sathok sasin tawbada athingba thamkhre European Union gi citizen amadi business asina akhanaba permission ama yaudrabadi hairiba company asida karbar tawba amadi fund thadabadasu athingba thamkhre
ngasi laukiba warep asi European Union gi unit ni amadi military junta na sathariba tamthirabe action adabu condemn taunanaba aset pa phirep laukhre haiden su paw amana su makhatana phongdorakli amasum lusilak poina tentakpa Myanmar gi ba maruiba paw ngatanga mayamna share tawjaramge miyam refuktaminasi atapa tentakpa paw amana mayam European Union na Myanmar general singi mathakta athingba sing thamjinkhre Myanmar gi mathakta thamliba thingba singi manungda lusingba dugi asset sing freeze tawba amadi visa ban tawgi matangda yauri European Union na phongdokhibada leba aduda hauzik tangdu leita dabagi phibam ama laklibasi Myanmar lusingba sing aduna lanai interest thabak tawbadagi oirakpa phibam ni haina maral sikhibaga loinana Myanmar military singna leba adugi miyam singi right manghananaba hotnaribadu khudakta lepkadabani haidensu pawksinasu makhatari amasung sahi asigi February amadagi hauraga Myanmar military na power paishinkraba matung miyoi kayana pianabigi kholau sing lauduna lakli masai aningba apamba phongdoktuna sangshin kiba khongjang singda saruk ya kiba protester kaya Myanmar military na minung si laitaba mawngda ot naiba amadi hatpagi thabak sathari hauzik phawbagi oina leba aduda Myanmar security force na protester satret ka kunthra ga nipan kaptuna hatkre aduga miyoi lising mari hena phajinduna thamli Myanmar gi military gi ahen ma thabak thawong sing asi leptrabadi economic ki oiba athingba kya makhatana thamjingani haina pawsina su makhatana palli pawshi lushilak poina mayam north east ki Mizoram gi ba paw update masang tanga mayam da update pijaram gi mokhoi gi covid-19 gi matang si kari karamba phibam da leribigi haibadu mayam da share tawjaram gi tentakna Mizoram da record oina nongma da miyoi maudraga mathoi covid positive oikre Aizol yauna district tara numit tare ni lockdown lauthokre record oiba mawong na Mizoram da noma khakta da miyoi maudraga mathoi covid-19 positive oikhibaga loinana state adugi case lot lishing mariga samapanga maudraga manga sukre ningthokaba numita sample lishing amaga supnagi kunthraga nipan test tawbada miyoi maudraga mathoi positive oirakhibani haina official amana phongdorakhi nauna positive oiraba singdugi manungna covid-19 vaccine dose animak kapthoklaba masagi sai nifuga mathoi suraba nupa amasu yauri nauna positive oiraba maudraga mathoi gi manungda humdraga tarukti Aizol district tagi ni tarana longtarai district tagi mi ahumna Sarsit district tagi ni loinana Kolasip amadi longlai district tagi mi amamamsu positive oibani haidi hauzik phawbada Mizoram na covid-19 na nahalaba miyoi punna lising mariga songaga nifuga taruk recover tawrakpaga loinana miyoi samriga kunthraga tare active case ta leidi loinana laina asina hauzik phawbada miyoi taraga nithoigi mapunsi lomhankhre sairak sida miyamgi safanabagi damak Mizoram lengakna state adugi capital Aizol yauna district tara numit tare nigi lockdown lauthokhibaga loinana mipung khudimangna yum da lengdana lainaba khanganbaga loinana tangai fadaba sathokpa tarabasu covid-19 gi guidelines ngakna satnaba miyamda khangankhre amasum loinana lockdown manungda dharma yoiba mafam sing school college sing public park sing cinema hall sing gymnasium sing community hall sing restaurant sing shopping complex sing mall sing amadi harau tayamna pham sing khudima thonglona na bakhan khre adomapo school board exam sing India level gi amadi recruitment exam sing di hanagi schedule kaihandana pangthokani hairinasu pawsina su makhatana phongdoragli and thank you